अहानबदा मरुइबा पाउ पिजरे सेनापति डिस्ट्रिक्ट असी कोहिमादगी तादना चाहोहंगनी हाइना चीफ मिनिस्टर एन बेनंगसे सेनापतिदा प्रोजेक्ट मंगा संगाबा अमदे प्रोजेक्ट अहुमना उरिफ युम तंबदा फोंदोखरे चिंगी लमसिंगदा अमदी तंपाक्ता लेरिबा पुमनमक मानबा मीटिंग अमदे येंगदुना लैना तिना चेंदबा अफबा खुनाय अमा ओइना लेमिनसे हाइना मिनिस्टर सापम रंजन फोंदोखरे कस्टम डिवीजन इम्फाल नंगरंग सना किलो अमा ग्राम चामुग कुंट्रागा तरेट पुनम होनरंबा मियोय अमा इम्फाल इंटरनेशनल एयरपोर्ट तगी फारे अमदी हौखिबा पुंग कुदमरिदा मणिपुर की ओइना कोविड-19 की अनौबा केस मरी थेंगनख्रे असिबा अमता यावखिद्रे खुमजरे दयापति सेंजमना हौजिक नुमिदांगी पोनी टीवी प्राइम टाइम न्यूज पिजरे सेनापति डिस्ट्रिक्ट असी कोहिमादगी तादना हिरम खुदिमक्ता चाखत तौरांगी थबक पाइखतपना मणिपुर लेंगांगना खनबा लेरे हाइना मणिपुर की चीफ मिनिस्टर एन बेना फोंदोखरे वाफम मसिंग असे सेनापति पब्लिक ग्राउंड डिस्ट्रिक्ट एडमिनिस्ट्रेशन सेनापति सिंधुना पांथोखिबा प्रोजेक्ट मंगा संगाबा अमदे प्रोजेक्ट अहुमना उयफ युम तमखिबगी थौरमदा फोंदोखिबने वर्क्स मिनिस्टर गोविंदास कोंथौजम ट्राइबल अफेयर्स एंड हेल्थ मिनिस्टर लेटपा फौकेफ ट्रांसपोर्ट मिनिस्टर खसिम बसुम हिल एरियाज कमिटी की चेयरमैन दिंकांगनुंग गांगमई एमएलए लोसी दिखो एमएलए करम श्याम एमएलए कोंखम रविंद्रो अमदे एमएलए जे कुमोसाना सरुग यादुना पांथोखिबा थौरम अदुदा चीफ मिनिस्टर एन ब्रेना मखा तारदुना हाई लुपा करोड़ 3 लाख 13 लोम चंगना यलहौ मसाना खक्तगी ओइबा मिनी आउटडोर स्टेडियम ngase उरेफ युंग तमख्रे लोइनेना मालेंगमी थाक्ता सेंगबटकनी हाइना फोंदोखे महांगना हाई सेनापति पब्लिक ग्राउंड सिंथेटिक फुटबॉल टर्फ अमदे मराम खुनौगी इंडिजिनस स्पोर्ट्स कॉम्प्लेक्स असे महांगना याम पामो ओइबा मरमना सेंगबट सागतपा अमदे उरुफ इयुंग तंगदोरिबा असे इंग्लिशिंग अनि कुनमरी दा पांथोकदोरिबा पार्लियामेंटरी मिखलगी कोड ऑफ कंडक्ट लाक्ट्रिंगै मांगोइनना लोशनगनी हाइखे plate with lid say could say Senapati si comparable to the state capital of Nagaland, Kohima. Masida ki tada na koi compete to buya mong the same si guy na koi. What is hanazule? Infrastructure same se. Aduna ni aina indigenous sports stadium ama karor taret makhari ngasi purglais. Ai ki target ngasi jatra holiba Senapati ki maya sida project football field ma lani. Masigi astroturf field sina aduga hujiki indigenous ki saga doriba stadium se masi patana ground me torga world class ne ngasi aina Senapati praja mayam yomang aina thamang baduri se laiba 2024 gi MP election pangthok kadori se sigi code of conduct lapthok ni gi mang da sigi fields da indigenous stadium se ani se Senapati praja da deliver to godobani hai je ki promisement ai commitments चिंगी लमसिंगदा अमदी तंपाक्ता लेरिबा हेल्थ डिपार्टमेंट पुमनमक मानबा मीटिंग अमदा येंगदुना अखोई पुना लैनातिना चेंदबा अफवा खुनाय अमा ओइना लेमिनसे हाइना हेल्थ फैमिली एंड वेलफेयर की मिनिस्टर डॉक्टर सापम रंजन फोंदोखरे वाफम मसिंगा से डायरेक्टरेट ऑफ हेल्थ सर्विसेज मणिपुर अमदी स्टेट हेल्थ सोसाइटी NHM मणिपुर न सिंधुना ग्लोबल आयोडीन डिफिशिएंसी डिसऑर्डर प्रिवेंशन डे गा मरी लैनना लंफेल पाता लेबा इंडियन मेडिकल एसोसिएशन इमा होल्दा Most of the iodine deficiency disorder IDDs are incurable, except few but are all preventable with daily consumption of iodized salt haiba message piraduna pangthokpa thauram amada phongdokhibane thauram aduda health and family welfare minister Dr. Sapam Ranjan Singh health services Manipur ki director Dr. Khoram Sasi Kumar Mangang NHM Manipur ki state mission director Dr. Somarjit Ningombam health and family welfare government of India ki senior regional director Dr. Laurembam Asanandana thauram ki athoiba mithunglen oina saruk yakhe thauram aduga mari lenina Sapam Ranjan maka taraduna hai Family and Welfare Department na khwaidagi hena observance day khudingi pangthoktuna lakli adubu tawriba program sing adugi kanabadi miyamda fangkhrabra Manipur gi chingi lamda chatuna leiriba sotharaba miyoi singda observance asi pangthoktuna program asigi kanaba pibadi yadabra haiba wahanga loinana aikhoina pangthokliba program asi tawriba mafam aduda chap manaba miyoi singda hanjin ngangnabagi mahut chingi lamsingda amade sotharaba lekai lekai singda chatuna makoisu afaba leinatina chendaba lamdam ama oina puna himinanaba thabak paikhatpio haina su phongdokhe
Aduna, Seven Sigi Medical College, Perna by the Chopatna by the it's a responsibility of all of us. Madam, the health, is it a health? Family welfare get habakni, no, that's not my responsibility. NHM, although health get habakni, habaki, do not be that. It's a team, it's a teamwork. Whether max not about habakto, it is our responsibility, health not ours, family welfare not ours, amana ours. It's a responsibility. Why the responsibility? People at every level, right from the where the center of our state are doing it, right up to periphery, the border area about the Custom Division Imphal Nangarang Sana Kilo Ama Gram Chamaga Kuntraga Tarit Puna Bohanaramba Mioi Ama Imphal International Airport Tagi Fade Akaknaba Pao Ama Fangwadagi Custom Division Gi Anti-Smuggling Gi SP na Luchingba Kangbu Amana Sana Amang Thong da Haptuna Puna Bohanaramba Kairao Makting Menjor Inkol Imphal East Tagi MD Mahazar Gi Machanupa MD Abir Khan Jai Kuntraga Nipan Fake Mahang Nungtil Pung Aniga Minute Kun Air India Flight Tongduna Manipur Gi Mapan de Chatna Bohanarambane Mahapu check taubada thotok halaba sana mayom mari thokna yom laga puramani farba sana ado malem gi kaithel da puna lupa lak yang kai tare lising hufutara humdoi makhairom oigani haide party gi oiba discipline indabage oinam assembly constituency hangi MLA El Radha Kishore Bharatiya Janata Party Manipur Pradesh ki primary membership tagi jahi taruk suspend tawre haina party gi president A Sardan khudek piduna order amathokre Roadside Street Vendor Amadi Panthoibi Street Vendor Ge President Tama Amadi Joypati Anina Nektuna Temporary Market Hanadagi IMC da register Tawduna Laiba Union Ge Miyoi Singda Sa San Fubugum Futharakle Police Makoi Gamana Kre Haide Ngasi Manipur Press Club ta Khairamban Kaitel Street Vendor Welfare Union na Sinduna Pangthokpa Pawngi Singa Unaba Amada Union Asigi President Elbeda Debi na Wafam Asi Fongdokladuna Hai Khairamban Kaitel Street Vendor Welfare Union Asi IMC na Sakhangnaba Register Body Oiba IMC da Che Chang Chapchana Paiduna Fee Thiduna Platform Phambam Thoi Englishing ani kunithoi da thokiba order amana nauna sariba temporary market asigi seat lising amaga chamri ni adubu sorok da famliba mayam asisu phamba phanghanaba nongmada schedule ani thokna haibadi ayuk pung 6 tagi 12 fawba ama aduga amadagi 3 fawba khaidoknaraga miyoi lising ani chani pan phamangani haikibani adubu union asigi president secretary amadi member singna kaithel aduda changnubada Fam Pirakpagi Mahutta Roadside Street Vendor Amade, Panthoibi Street Vendor Gi President Tama Amade, Joymati Anina Police Kamanaraga Mi Neptuna Sasan Fubogum Tana Duna Futhade, Register Body Ama Oirubagi Kari Wahan Tokno Haina Court Ki Order Utlubabo, Order Mawalaw de Haiduna Fuki Haide, Mahang na Makataraduna Hai Police na Achumbagi Damak IMC da Register Tawduna Lairiba, Union Asibu Ngakpi Bagi Mahutta on Sinduna Orpanaiba Tawde. Khairamban Kaitel asi sanga gi leifom ole imung puriba sinfom asa thabak toba union ge miyoi singde Kaitel fombadi layadana manung da changhandre hiram asida chief minister amade mohot minister yumnam khemchana achumba puthokpagi matam oide athubada meeting changbiyo haina appeal tarakle haiba order asi inde haibadi sabsaba survey tobiyu akhoi di haiba Khairamban Kaitel street vendor welfare union hase Taseng ba register identified municipality da saktak se lairaba union ama khati akhoi bun nam hatti duna akhoi di pot yolaga isa thakse bani akhoi pot yolaga di karan la isa thakani akhoi di mafam piliya chief minister honorable CM Solidarity Singh akhoi di hinbagi mafam piliya akhoi di member Singh wale akhoi ngasigi president asa si minister na motan di ni examine na sumba wale na matang pubiyo akhoi di phangphang to bahag asumba laibane sumba sa suphan bane ngasigi pukneng chinjari Imphal East District ke manung chana laiba saumbungdage sagolmang taba lambi ase numit mangani ke manungda semba haudrabade lambi semdriba fawba lambi thingba hauragani haina landam sigi khunja singna fongdorakle lambi gi nak eta khundariba khunja singna ngasi ayuk lambi mayai de lepsinduna lambi sembi daba yaning daba fongdoktuna khongjang sangsinke khongjang aduda saru yakhiba singna hai lambi ase semnaba mari leinaba singda kayara khaikre assembly de su puthokre Chief Minister na lambi semlani haina thajaba pirakhrabani thabakti onthok piraktre lambi asida pothole menbagi thabak hauramlaga khwaidagi fibam sokpa sarukti menbiramdre
lambi asi sembiduna chatpa yanaba mari leinaba singna hotnase ana ayek yaurokpa school kariba mahairoi sing matam chana yobang ngamdaba kaya yaure aduki matik nungaitaba haibadu lambi asida oire maram asina ngasidagi numit mangani gi manungda semba haudrabade lambi semdriba fawba lambi thingba yauna akanba khongjang jangsilagani haina phongdorakhe Khongsang Railway Station da thamniba ILP pass kakfam adugumna Jiribam Railway Station da leiriba ILP counter asiso mapung fahalu haina ngasi Jiribam gi Babupara da leiba JC ILPS Jiribam branch office da Pawngi singa unaba amada JC ILPS Jiribam branch ki convener W Dimochana wafam asi phongdorakhibani Mahang namaka tana haikibada nong manini gi mamangda Manipur ki Chief Minister N Brina social media gi kutang da phongdokhibada nan Manipuri sing illegal oiba maongda changlakpa tarabadi ILP gi criteria da piriba penalty sing pigani Haiba wafam asi JC ILPS na lumna lauzai ngasi JC ILPS na Jiribam district police ka khusamnaraga train gi drive amada ngasi lakiba Jiribam phawraga khongsang fawa chatliba train aduda yamlaba nan Manipuri sing yaurpa thengnai amadi renew tawdaba miyoi kaya ama train tongduna changge tawrambadage Jiribam police ka punduna phagatpa ngamkhe loinena khongsangda thamniba ILP pass kakfom adugumna Jiribam railway station da leiriba ILP counter asiso mapung fabu ohelo cabinet na base year chahi ingsinga chamapan humfumathoi oire haibasiso yangkhaida oihalo haina lenga ki puning chingsilakle Pawngi singa unaba aduda JC ILPS Jiribam branch ke co-convener Y Roman student wing convener Sets Achow JDO ki assistant publicity secretary M James Amade Ajuka ki organization secretary L Sadanandana sir yakhe Chief Minister Honorable Sri N. Biren Singh na social media ki kuthangda phongdokhibada nan Manipuri sing illegal oiba mawongda permit yaudana changlatpa taragadi ILP ki criteria da piriba penalty sing pigani haiba wafam adu JCLPS Jiribam branch na su lumna lobuga loinana ngasi October ki tang 18 JCLPS Jiribam branch na Jiribam police department ka khusamnaraga sanction khiba train ki drive amada ngasi lakhiba Jiribam phawraga khongsang phawba yogudaba train aduda yamlaba nan Manipuri sing yarapa thengazaki loinana renew tawdaba outdated oiba Assam dagi ni haiba Ranadas kowa miyoi ama train da hurana tomaga chenge torambadagi thengazaduna police department ka punna koi patpa ngamkhi loinana hosik khongsang da thamliba ILP pass kafam adugumna Jiribam asida Manipur ki train gi entrance gate oibana hosik leirabasu matik saba counter ama ohenbiu engata fill tawzari loinana base year 1961 haidana koi cabinet da lathokibadu 1951 da ohenbiu haidana lenga ki puning chingsijari IMC ki ward number 12 ke mafam da thabak ani ki mingda lupa lak taraga nipan henbagi sent from subcontractor singna lauthoklaga thabak ti amata tawramdre wafam asinga se Manipur Press Club ta pangthokpa Pawngi singa unaba amada IMC ward number 12 ke ex ward member E Chandi Kumar na phongdokhibani mahakna hai 15 Finance Commission gi makhada nongi ising yoktuna thamnabagi pandamda ward number 12 ki oina lak mapan hena kaithokre hairiba thabak asi nganapi thong mapalge pukhida retaining wall tawi haina lauthokibani adubo hairiba pukri asida hana kaisamthong AC ki MLA oiramba laikhidraba Laishram Ibom Chana local area development fund inglising ani nipan gi makhada loikhrabani asumna yamlaba lak taraga nipan henbagi senfam ase akas bill oina lauthokhe Thabak animak asi GG rongmai gi mingda leiramki adubo mahakti supnagi 1% fangbani aduga yamlaba senfam ase subcontractor singgi frit khawde changbani asumna miyamni senfam lanai frit khawda hapchiliba chanariba subcontractor gi mathakta legal action lakhotadabani haina phongdorakle Masigi contractor sina kanano hai kanda akoina hanadi myamna akogi senaraga leiriba IMC gi akoi GG rongmai makhada loin chaleba contractor se ado GG rongmai masadi masi puki se kai leibanu paksina kadai de leibanu kam khamponte ba si madi only magi letter head to chacha ki botane ba says the somda sanaristi kanano kan subcontractor sina aduna aina hajik hai mayam da thamningi di hajik akogi Manipur ki Chief Minister Mingona Panjarabati kai khumna jari ba Sri N Biren Singh na hajik corruption free state hangani ne yam kan honangi maraksida somdana ko tong hore ba
aduna masida yam chauba mieng ama changhanningi aduna yam haksinna masida mieng changbire har kamda khoi gi lebiriba business department integration khoi gi sales sinasu masida mieng changbire har kamda generate mi singa sa masi amata chidadana yamna akpa khudam changdam oiba yaba adugumba ain gi oiba law gi oiba adugumba ai thabo amma yamna atu matamda lakhot yu haidana ina smana haijari Kumgi nong mapung fana chukidaba amadi matam chana har fangkidabana maram na fau fabagi chang watkani haina Bisnupur district ki lawmi singna mi pai bapongna ke district asida kharangana fau hunba lingba lawfam sing fau khauba honare khara hena thawai yauba lawmi sing fau lokpa yaunare district kairin fabi amadi thanga lawai gi lawbuk sing lawkhung duna fau lawsin ba tharang taunare Fau khawriba lawfam singi manungda kairin fabidage salam jugindro kauba lawmi amana fongdorakpada hawkiba chahidadi dharam phau thabada bora taragani thoi khakta lokpangamki adubo kumsi chahi sidi bora nifu hena lokani haina pawdomlakhe Kadigumba har asi matang matam chana fanglam labadi hena potok potok pa yaramgani amade har asi anirak charam labadi hena faramgani haina su makatake Ningol oibisingi amatangai daba ningol chako wanumina lakpada malemgi tongan mafam singda leiba amade leikraba kanglai chenura singda afaba chakhatpa ingtappa manaba tangdu leitaba punsi nungsangba hiram khudingmakta watapa daba machin manau oibagi afaba mari hena chechin hanabagi pibibaga loinana nupiga mari leinaba wathok kayasu tungda thoptaba oirasanu haina Southeast Asia Cultural Organization sikona yaifa paujin pirakle Loinana maitai aikhoige machin maupa singa ahaw hawta puna chamin thakminabagi thauram asida mama mapa mabung maupa mari mata imung manung amade khangna chanabana ngamjaba kharadang hapirakpa adu ningol oibi kanglai chanu amade ichan iche singna yamba yamdaba thidana harau harauna mantiknaba tawdana lawbinaba amade thauram ase yamna wahan thok lehenduna pangthoknabasu sikona haijarakle amadi pot chai yonbi singnasu ningol chakoubugi mingda hena khudong chaba lawduna pot chai gi mamal hengat pidinabasu apil tarokle leptena chatharakpa yu yonba sing fagatpagi saruk ama oina ngarang langjing achaubada yu liter chama faduna mai thadokre Thaudok aduda saruk yaraduna Nimpalgi General Secretary Santi Leimana hai sarkar na yu legalize tawgani haiduna lauthokibada Manipur gi maira paibisingna yaroi haiduna numit khudingi wakat mifamda mafamda wakat mifam phamningai fayengdagi angom goroba kauba miyoi amana langjingda leibi debla haribi nupi asigi dukanda thaba lakpada langjing achauba Nimpal branch na fagat kibani haide fagat laba using adu Mia mangda mai thadra manganke adubo mai chau yadabana chemical yalamgadra haibagi chingnabasu lei haina fongdokhe Tha khudingi ahum suba irai numit khudingi pangtoktuna lakpa miyamgi numit thauram district administration thawal nasu sinduna ngase district asida leiba miyamgi khudong chadaba kayabo hak thengnana khangdokpa ngamnanaba pandamda thawal DC complex ta leiba counting hall da pangtokre Tongan bawakat chamaga kuntraka taret lom DC thawal na khangat khibagi damak lokhotkhre district asida leiba tongan balenga ki department singi table kunlom thamduna miyamgi awat apa sing khangdokpa aduga mari leinana DC thawal a shubas na hai state capital da pangthoklamba miyamgi numit ase district headquarters sing desu pangthoklakpa asina miyamgi awat apa kaya oles pension fanglamdaba CMHC card fanglamdaba kaya DC singna khangbagamle ngasigi oina hojik fawbada miyamgi wakat chamga kuntraga terom lakle miyamgi wakat khudingmak district administration amade district level officials singna waroishin praknaba fanglamdaba khudingmak fanghanaba honari haike loinera ngasigi oina hawkiba miyamgi numitta wakat lamba miyoi kharagi benefit piba oina CMHC card nipan Nupi tarada ujalagi LPG gas connection amasung miyoi tarada food safety license ko sinakre amade fisheries department gi water testing kit sing yauna tongan ba department sing gi khudong chaba sing so fanghanba ngamle hairaduna tha khuding gi pangthokliba miyam gi numit asida miyamna isa gi wakat sing puduna laknaba amadi district administration na jo miyam gi fangpham thokpa sing fanghanna bokhana gi haike Bisnupur district ke Kiam Bandingsing Sanglenda district administration Bisnupur na sinduna miyam gi numit thoram pangthokre DCL Bikram gi lamjing makhada ADC H Bobby Sharma additional SP Saityam Takhelambam CMO Dr Rai Chandra DAO Jogeshwar Veterinary Joint Director Dr Santibala Jila Parishad ki EO M Manikanta NYK ki Deputy Director Dr Dhana Lasham
Ngakpikani Salam, SDO, SDC, amadi atay district level officials sing sarug yaduna mari lainaba wakat sing takhe. Thauram aduda CMHD gi card ki matang amade veterinary department gi KCC gi card sanaba social welfare gi pension card renew taunaba amade MG NREGS ki matang da lakpa wafam sing wari sanaduna wakal taminakhe. District Administration Chandel na sinduna Hill Leaders Day amade Miyam Ginumid District asige SDO Office Sakpi Karong Complex ta leiba sadbaf na mandap tanga si pangtokre. Lenga ki tongan ba department singi stall kuntraga ni thoirom hangduna Miyam da araiba moong da kanaba sing panghanke. Thauram adu da SDO Chakpi Karom Jirom Somarendra na hai ngasi pangtok liba district asige ahomdak suba Hill Leaders Day amade Miyam Ginumid Thauram ase Chandel District ke manung hanjina leiba mafam singdage Khunja Singh Khangatuna Khengjoi Subdivision da su Hill Leaders Day amade Miyam Ginumid pangtok na ba phongdok longke Khun amaga fauna naba hena kudong chan naba Belly Bridge kharasu sanaba praja Miyam gi maikai dage apamba district administration da phongdok longke haide Ngasigi Thauram adu da ADC Chandel, MD Firoz Khan, SDO Khengjoi Lukram, Herozit Amade, District Asigi DLO Singh, Chakpi Karong Subdivision gi manung da laiba Khun Singh gi Chip Singh, CSO Singh, Women Society gi Mhut Singh su saruyake. Planning Department na sinduna Hill Leaders Day amade, Miyam gi numit ngasi Tamenglong College gi Multi-Purpose Hall da pangtokre. Ngasigi Thauram adu da Tamenglong gi District Administration gi makada, Department kun lom na stall hangke. Ngasi pangthokiba Miyam gi numit asida ahanba oina inner line permit ILP gi counter hangki loinana miyo yangkhai romna ILP gi counter da laktuna register tawke masida sunatana Thauram asida Canara Bank ki official sing sarug yaduna government ki scheme sing Miyam da fanghanaba bank account kaya so hangke amadi tongan ba department sing na government ki scheme kaya ama maru oina horticulture department gi makada mission for integrated development of horticulture MIDHK Khangatlaba beneficiary taragani panda ingtham thada thaba yaba mana masing singi maru marang singsu yentokhe loinana Manipur Old Pension ka taraga humdoi handloom and textile gi makada weaver card taruk amadi PMJAY CMHD card singsu yentokhe Thauram adu da wangang naduna Tamenglong gi deputy commissioner Pawan Yadav na hai district administration amadi police department na district asida changlakpa miyoi singi matang da kumna yengsili haina phongdokhe Tamenglong District Administration na maru oina thengnariba khudong chadaba sing adude Labor Department asi Tamenglong da leitaba amade Tamenglong amasung None District ta lakliba miyoi sing asi lever na ayamba oibada department asina ILP issue tawba tangai fade District Administration na di matam kharagi oiba che chang sing piba ngami haina DC Pawan Yadav na phongdokhe Ngasi Primary Health Center Khongjom da World Heart Day pangtokre Use Heart for Every Heart haiba theme da pangtokiba Thauram aduda Chief Medical Officer Thaubal Dr. Wainokol Dr. L. Lalit Kumar District Malaria Officer Thaubal Dr. L. Lalit Kumar amade Sis Basanta District Program Manager District Health Society Thaubal na saruyake Medical Officer in Charge PHC Khongjom Dr. J. Samanandana World Heart Day gi matang da mapung oiba warol PK Dr. Wainokol na aikoi heart fana thamnabagi damag chang nai na hakchang sajal tawgadabani haike Aikoi gi punsi mahingda ahongba thamduna chaba thakpa matamda hakchangi khansi haike chahi nauringai matamda hakchangi kayat singda asoiba yaurakladi matam chana layeng thokadabani masigi damak Rashtriya Bal Swasthya Karyakaramgi makhada district asidasu Thaubal amade Lilong block ta Anganwadi center sing amade school singda Dr. Gitim singne screening chatliba asida mateng pangduna nganna khangdoktuna layeng thokpa haunana ba haike ses bathantana Aikoi hakchangi kayat sing ase gari spare gum na yaraktraba matamda hekta sinba yaba natabana matam chana health check tawse Chief Minister gi Health for All gi makada district asidaso yum da chatuna taraga nipan mathakta leiba mi khudingmak NCD screening chathare masida miyamna mateng pangbiyo makhata na tongan mafam sing awareness program sing pangthokani haike Sagolmang Higher Secondary School da Haujik Fauba Physics History, Maths, Home Science ke Haujik Fauba Oza amata leitre class amata tawdana matau karamna class 12 ke exam thagadoribano laingang na tha asige kunipan fawgi manungda waliba oza sing thabiraktrabade akanba khongjang changsilagani haide ngasi school asige mahairoi singna human chain semdina waliba oza khudakta hapo school fagadhansi mission mapung fahalu high best slogan ke alauke Protest aduda sarugyakiba mahairoi amana hakibada
क्लास 12 की एग्जाम दी फेब्रुआरी मार्च ता पांथोकदबनी अदुबो हौजिक फाउबा सब्जेक्ट सिंग असिगी सिंगल ओजा अमता लेट्रे फिबम असिदा करमने एग्जाम थागदौरिबनो सेप्टेम्बर अमदा ओजा मापन स्कूल असदा पोस्टिंग पिरकी अदुबो सुपनगी ओजा अहुम तमो स्कूल असदा लाके हाइदे असिगुम्बा फिबम असिना लेंगा के स्कूल फगत हंसी मिशन लेखा ताहले लेंगा के स्कूल दा तंबा महरुई सिंगे मराई बक्ति एग्जाम फाउबा थादबगी फिबम दे लेदे मरी लेनबा एजुकेशन डिपार्टमेंट अमदी एजुकेशन मिनिस्टर ना मीटिंग चंगो हाइना फोंदोरकले पनबा याबदी लेंगा के स्कूल सिंग महरोई यामना लेतबा मफमदा ओजा यामना लेबा महरोई सिंगी मसिंगदगे ओजाना हेनबा अदुगा सात्र यामना लेबा मफमदना ओजा लेतबगी वाफम कया लेख्रे एजुकेशन मिनिस्टर मसामंगना ओजा सिंगना पोस्टिंग नुंगाइबा थिबा यारोई पिरकपा मफमदा थबक तौगदबनी हाइना फोंदोखिबा लेख्रे अदुबो ऑर्डर थोक्तुना ओजा मापन पोस्टिंग पिरबसु सुपनगी ओजा अहुम तमक लाखिबा असिगी मरम करिनो हाइना हंगलले मणिपुर की फिसा लोनसा की लमदा नुपी खक नतना नुपा सिंगसु माई ओनसिंदुना सेंथोक लंबी अमा ओइना हिंगननब होनरकले फिसाबी खरदी लेंगांग पीरिबा कानबसिंग खंगदबना इमुंग पुबा ngamdabsu yauri masida khudong chabasing khanghanaba hotnabasu mathau tai haina handloom research and promotion cell NLSC की convener Srida Chungkham phongdokre wakpa masingasi handloom research and promotion cell nambol El Sanoi college का internal quality assurance cell IQAC NLSC का khusam naduna nambol El Sanoi college da within the future 2.0 haibe hiramda festive handloom exhibition kam cell thoram pangthokpada Sridana phongdokhibane mahangna hai inglisingani taraga mapandagi college asida handloom exhibition chathaduna lakle Mahairoi Singh formal education khak natana Mahairoi Singh da leiriba skill sing promote tawna ba khona ba matau tari lamdam asida higher education fanglaba Mahairoi kaya thabak tawfam khangdana kangaw no ba kaya su leidi masida asigumba thorap asi pangthokpana makhoida senthok lambi leina khunai asida su kanaba piraga hingba yai haiba wakhalon adu fawale exhibition kaya pangthorakpa asina nupi khak natana nupa phauba fisha lonsa gi lamda changsilakpa leide manipura fisha lonsa gi lamda nupi sing mai onjin behelakle adubu income di yamdana leibana imung manungi honabada konadaba fawi yauri masida mahairoi sing fi sarabasu masigi khudong chaba asi thoktanaba lengakna paikhatliba scheme sing amadi kari kari tawba yai haibadu khangnanaba thoram asi pangthokpani haike Thauram aduda Mahairoi Yankhairom na saruk yaduna stol kuntra so famke tongan mafam singdagi miyoi kaya laktuna nambol El Sanoi college ke Mahairoi singna sajaba Firol Singh yengbada natana leinaba langnakhe student myam se kaidobagi no akhone pusalai je haiba matam se da certain government ki scheme myam se lakwa matam se da one of the problems se kaino hai matam da most of the akhoi gi weavers myam sing je illiterate oiba or education gi mangan phanghodabni na akhoi gi government gi scheme myam sing ju magi kana base moina loba ngamde adu ba akhoi ne educated or college la leriba satra myam sing je akhoi moida akhoi na sigi awareness government gi side gi ju sigi scheme je lai ha je moina khangaga di moina horen college ta gi hangraga moina fi saminari ba mamanaba imu manungi ima ichal iche mandomcha mane mandon myam se si je awareness se laga di government ki scheme myam sing ju magi effectiveness se hena moida kana ba phangani aduga khoi gi manipur gi oina so adugi kana ba do hena laigane ba matang sta break mo lomina se PONYTV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagi damma PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel ama oina bagi damma PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibirak na bahajari miyam gi suggestion bu khawrangna ngaijari
Break ke matungda mayam mataram na okchari makata pau pisre. Kumja ing singma chamapan yangkai mapan gi October kun mathoida Chinese troops singna Ladakh da Indian police singna nongmai na kapsilaktuna amade grenade langsilaktuna chatharakiba attack da India ge thongna faraba police personnel tarana thawai katkiba thodok adubu ningsingduna chai khudingi chatharakpa police commemoration day ge thoram ge ngase Kakching district police na sindura SP Kakching ge office complex da pangtokre Police Commemoration Day ing nisingani kunithoi gi ngasigi thoram aduda SP Kakching Sre Bat na luchingduna mathau pangthokpada laikhidraba Kakching district ke manungdage police personnel taret mayang nambam chawba deputy SP apokpa M Rojoras Kakching Moirangthem Laikai Huining Sungbam Lukhoi Rifleman apokpa Headstorm Chow Kairak Mamang Laikai Naurem Keso Constable apokpa N Achau Kakching Mayai Laikai Yaikhom Pareng Sapam Rajkumar Constable Apokpa S. Nabakumar, Sungnu Mayai Laikai, Jongtham Risikanta Apokpi Se Santi, Thongnawzam Mamang Laikai, Maibam Kanta Kumar Apokpa, Maibam Lukhoi Tespur Makha Laikai, Mayang Lambam Siam Kumar Apokpi, Kainatombi Kakching Khonang Mari Fangbage, Photo Singda Srebat, SP Kakching Luchingduna, Police Office Sing Amasung, Imung manunggi miyoy sing na hay laikat pa amasung laibak asigi oina mathaw pangtokpada laikhidraba personal sing khudingmaki mafamda general salute piduna ikai khumnaba utke Kakching district ke manungda laiba mathaw pangtokpada laikhidraba police personal taret ke imung manungda district police Kakching ge maikaidagi achamba khudol pot amam tamduna ikai khumnaba su utke Kakching Khunau College ki election ga mari lainana college adugi oza kharada mahairoi gi luchingba kharana khud tharambabu yaningdaba phongdoktuna ngase Kakching Khunau College ta college asigi mahairoi sina wakat khongjang changsin khre wakat khongjang aduda aikhoi oza aikhoi gi ima ipani oza singda khud thaba yaningde aikhoi santi pami haiba play card kaya su paike wakat khongjang aduda saru yakiba mahairoi sina phongdorakpada haukiba October tang 18 da college asigi election ga mari lainana thokiba laibak tiba thodok amada college asigi oza singda khud tharamba asi asuki matik laibak thibani college asigi mahairoi singu takpi tambiriba oza singda khud thaba haibase aikhoi gi ima ipa da khud thaba ga chap manai maram aduna matungda asigumba thodok asi thokan bigano amadi aikhoi santi oina larik tamba pami haike Handak October gi tarik taraga mapanda thokiba election ga mari leinana akhoi bu khut paiduna takpi tambiriba oja singda khut thabana chingba sing asi as a student amo ina akhoi suga yajaning de matung tarakpa election singda masigumba incident asi thoktana ba mari leinaba authority amadi akhoi puna saruk yaminasi haiduna haijari NACN IM Naga political issue loishinaba hotnabada China na third party oina thodang launaba taksin kra haina thazaba yaba pau aman haide Look asigi Foreign Affairs Wing na Communist Party of China da iba cherol amada NACN IM ga India government ka hokiba Englishingani teraga mangagi August ahum da yanaki ba framework agreement ge India na nathaiduna leide haina maral susikre cherol aduna hokiba chahi yankhai romda China na naga singi damak lepi rakhiba adugi damak su thagat pa phongdoki haina paugi source aduna pale Haukiba October 19 dagi miyamna saruk yaduna hautokiba Rani Gaijilu training camp asida nupi amasug nupa trainee chaniga kuntraga mari saruk yariba asida ningtam lanmi ama oiriba Rani Gaijilu gi masu nupa Gaikimai Kamaisu camp asida saruk yari haide Gaikimla Kamai asi haukiba October gi tang taraga tareta training camp asida saruk yanabagi damak register tawduna physical amasung education classes ki damak chang naina lakli haide Gai Kimla Kamaina Fondorakibada Mahaki Laikidraba Maboki Mingda Pangtokliba Training Camp Asida Saruk Yaba Fangliba Ase Magi Amadi Imung Manungi Oinadi Yamna Chapuk Chaningaini Rani Gaijilugi Masunupi Ajikmai Pamaishu Camp Asida Laktuna 44 Assam Rifles ke commanding unaduna wari saki amade Assam Rifles amasung commandant bo Jeliat region da lairiba nahasing da army amasung Assam Rifles ke laugadoriba recruitment asida saruk yaba ngamna naba camp ase sinbi bagi tamak thagat pasu phongdokhe Manipuri da laiba Assam Rifles Public School na sinduna state level inter school quiz competition among ase school asigi campus pangtokre Thauram aduda ARPS ke principal Dr. Alkajare Air Infal ki retired program assistant director E Achau Singh
SMC gi parent member ama oriba Radhika Bista amade atai atoppa school singi oza singsu thauram adu saruya ke tongan mafam singda leiba school singnasu competition adu saruya ke amade school khuding maktagi mahairoi marina saruya ke loinena competition adu da Manipur da leiba ARPS na ahanba position amade Kaithal Manbida leiba ARPS na anishuba position amade Uripo ke Ramkrishna mission na ahumsub position take Thaubal Okram Wangmatabada leiba New Era Higher Secondary School ge 5th New Era Week 2022 ge Thauranga loinena ngasi school asigi campus ta prize distribution cum Teachers Day celebration pangthokre Thauram aduda Council of Higher Secondary Education Manipur Koseng gi chairman Dr. Chingangbam Sarat Singh New Era Higher Secondary School ge principal Jits Kumar Singh Council of Higher Secondary Education Manipur Koseng gi secretary Sis Biren Singh amasung JU John Tree Thawal gi AI of School Khaidin Binodini MES na maru eba mithung sing oina sarugya ke Thauram gi saruk ama oina school asina chei khuding gi puthokpa Konthang haina mingthonba magazine volume 5 so ngasigi athoiba mithung sing na release tawkhibaga loinana school asigi top 10 mahairoi sing Miss New Era 2022 Mr. New Era 2022 takraba amasung sana khotnabagi athoi ahen tanabada makok mathang takraba mahairoi sing deso mana mathum sing entokhe mahairoi sing gi folk dance jagoi loinana tongan ba cultural program kaya utpara mapung oikiba thoram aduda athoiba mithung gi warol piraduna Council of Higher Secondary Education Manipur Kosem gi chairman Dr. Chingangbam Saratna hai mahairoi sing na lairik yamna hairabasu laishu khangdaba yade ngasidi achauba exam thaduna thabak achauba tauriba mayam ama lairik khaktang di haiba laishudi khangdabagi khudam yamna thengnei hairaduna tungda harakliba mahairoi sina masi thoktana ba honagadabani haike mahairoi ama fahanba haibasi mama mapa singi yamna chauruba thodang lei maram aduna ngasigi mahairoi singna tungi punsida mai pakpa mi ama oiraba kanda Manipur khaktan natana malem asida aikoi mitei ni Manipuri jati ni haibagi chawthokchaba adu aikoi gi miyam da chelhanba ngamgadabani hairaduna Haurakliba mahairoi khudingmak afaba mi amam oirao malem asi hena chawkhatpa maikaida puraknaba honabada mateng pangba ngamba mi amam oirao haike Ngaina pariba kuda parim mobile phone singse si sumna si nagadam the world is in your hands in your mobile phones sina kangadam ko hojik sida phamna America da Russia da ate to pa pithiwa da ararum phomda kai tho foige ko yengba yara ba hojik Russia Ukraine war tonori se kana mission de le kari pi he guys vai yaw isne ko adu mo kana ba machine laisu wari se ko MCS ki IS ki parikha se ko pham ma tam da sumna ki apna school na college da tam ko like the yaw to khudna ti se general knowledge ki mayam yaw se ko se mayam hangi se prithvi se le khang hoy ma ko pok to le yo hai masi ki knowledge no de le da bani ariam ma tam mang hoy da bani matam mai se khwai di ma ya ma posang ko no ko si time is the most precious thing in the world hai se matam sathab how to look haloi when time is it phoibo Tha asigi taragani thoidagi Jiribam gi Babu Parada leiba Jiribam Higher Secondary School gi sanabungda team tarit na saruk yaduna All Jiribam Sports Association and sinduna chacharakliba taraga tarit suba N Haricharan Memorial Sub Junior Boys Under 15 Football Tournament English ngani kunithogi ngasi sanakiba match ta kesina Jiri FA bu goal taraga matoi shinoda yamna line na maitiba PK hayenge match ta KMYC amadi Oriental Club na sanagani ngasigi match asida MD Abdul Hamid na center referee Aziz Haider amadi Thangukum na assistant referee ama amadi ani oike aduga fourth referee na Satsung oike tournament asi Jiri Bazar da leiba N Prem Sankar na mahaki lekhidraba mapabungi maming da kachaba tournament ni haide State asigi oina haukiba pung kunmari da miyoi mari positive oikre miyoi amata siba yaukidre COVID-19 command control room dagi thadorakpa report amagi matung ina haukiba pung kunmari da nupa ani nupi ani punna miyoi mari positive oiba yaukre housing fawbada punna miyoi lising ani chamaga nifuma pan laikidre state asigi oina housing fawbada miyoi lak ama lising kuntraga mapan chani pan hufu mga positive oikre masigi manungda miyoi lak ama lising kuntraga tare chatru kamari fu mari na recover tawba ngamkre active case da miyoi kuntraga ni thoi leide recovery rate na chada mari futara ni pan 10 mari ni Aroibada mari pa amna pizari Senapati district asi Kohima dagi tadana chakot hangani haina chief minister N Benangase Senapati da project mga sangaba amadi project ahum na uref yung tambada phonokre
Chingi lamsingda amadi tampakta leiriba pumnamak manaba miting amada yengduna laina tina chendaba afaba kunai ama oina leiminasi haina Minister Sapam Ranjana Fongokre. Custom Division Infal nangarang sana kilo ama gram chamaga kuntraga tarit puna buhanaramba miyoi ama Infal International Airport tagi fare. Amadi haukiba pung kunmari da Manipuri gi oina COVID-19 anauba case mari thengnakre asib ama taya pidre. Matang asta numidangi PONYTV Prime Time News Lesson jare meeting tabi namko amka na khrum jare.